Manipur gi LEINGAKLON NINGTHINNA NGAMNABA set ASI Hill State OINA LAOTHOKPIYU haina Federation of Haomee na Prime Minister ki pukning chingsinlakli ngasi Federation of Haomee na India gi Prime Minister Modi da thakiba aiba serul amadi matungina Prime Minister gi miyang makhada vision of Manipur da state ASI gi forest sing ngak senba drug lalonba singdagi amadi popi thaba singdagi Manipur gi naha sing kananaba lakhalakpa khongthang yauri Wakalo lasibu sawaladuna Manipur gi BJP lengakna war against drug amadi law thugairaga reserve amadi protected forest ta lam khopsin basing tanthokna na bahona ki adaba Prime Minister gi manglana sigi mayukta leptuna illegal immigrant khujok kharana BJP gi lengak asi loisina na bahona rakli Manipur da drug ki golden triangle ama semgana na bahona duna hauki ba sail singe kulumdagi me ahumdagi irang thokanduna makhoi gi oiba separate administration tale Prime Minister na akhana ba miyeng sangduna drug lang asi maru phangna muthat haudrabadi hawalliba India gi naha sing drug lang da soidana thuragani Drug lang da gi ngak thokna na ba Manipur gi Chief Minister da unified command amuk kusinabiyu Manipur gi territory thugairaga separate administration talibu khoki MLA tara cherak PBU 1951 gi matungda sanglakhiba illegal immigrants sing Indian citizenship kakthat PU thangjing amadi kaubrubu the place of worship special provision act number 42 of 1991 gi makhada yelomi gi senglaba life farmland ohenbiu Samudra gi imaidagi meter satret tara wangna laidiba Kaupum Valley ni Imphal Valley na meter satret maftra wangna lai maramaduna Manipur gi LEINGAKLON da mafungfa na ngamna na India gi parliament ki hill state status ase Manipur pumada lauthoppiyu haina Federation of Haomee na pukning chingsinlakli